ngasi numida wairam phongkhiba kangla pawdugi maruoiba paw khara khangatsaraga miyamda khudo tamjige soO agreement extend toudanaba maitei alliance na governor da taksinkhre Bharat Sarkar amasung kuki meton singa sathariba soO asi support toudanaba amasung masi makhatana sangdoknaba ngasi maitei alliance ki makedigi Manipur gi governor da memorandum pesinduna taksinkhre governor da pesingkhiba memorandum aduda makhatana hairibadi soO agreement asi lamdam asida hingsa handhanaba amasung santi hanjilaknaba sign tawnakrabasu hairiba pandamsing adu mapung phana phanganba ngamdre soO agreement asina maram oidaga ain laitaba lamdam ama oibada natana federal authority ama oina thabak tawbada natana soO gi ground rules sing thugaibagi thong kaya chathari handakta su national highway expansion ga mari lenana pirakhiba compensation singi yamlaba sempham kaya soO maintenance singna lawkhibagi wafam kaya media da phongnakhiba laikhrai compensation gi sempham singa do bank document yaudana Niam kanya yentoke soO maintenance singna yamlaba sempham sing lawki haibagi wafam kaya phongdokhiba si haidiba processing asida transparency amasung accountability leite haibadu utpadana tana rule of law amasung public trust nungnangba lehele kuki maintenance singna soO gi ground rules sing yamna toina violate tawdana hingsa yauna miyamdagi nam haduna sel khabagi thabak kaya sathare maram aduna soO agreement asi saugatanaba amasung makhatana sangdoknaba taksile soO gi ground rule violate tawriba singi mathakta law agency singna ain gi oiba akamba thabak sing sungsoi sojana paikhatkadabani elected state government amana law and order ga mai leinaba sing niyam chumna exercise tawba ngamnaba democratic governors ama amuk hanna lingnaba honabada support tawbi haibagi wafam sing yawri makhatarapa pawda Rajya Sabha da Manipur da PR sangdoknabagi khananaba pung anigi matam pikhrei mathangtha August 16 da loigadaba Manipur gi PR gi matam machi tha taruk amaga sangdoknaba ngasi Lok Sabha da Union Home Minister Amit Shah na statutory resolution move amanga si tawraba yari amaram da Rajya Sabha da Manipur da PR sangdoknabagi pung ani subna jepe chachanabagi matam pikhrei Rajya Sabha gi warep ase Business Advisory Committee gi mifam loiraba matung Deputy Chairman Haribas na lauthokibani Karigumba Rajya Sabha amasung Lok Sabha anina Manipur da tha taru amaga PR sangdokpa haibasida ayaba piba tarabadi haujik leiriba PR asi mathang sahi lising aniga subna kunga marige February ama phawba sangdokadabani amaramda Manipur da PR sangdokpagi resolution adu sayol asigi manungda House lakhatlaba yai Union Home Minister Amit Shah amasung Minister of Cooperation na mamangda Rajya Sabha gi Secretariat Manipur da Parasidiruk Thataru amaga extend tawbada ayaba pibinaba notify tawba laikhrabani panbayabadi Chief Minister M. Biren resign tawkhraba matungda Governor na recommend tawkhibagi matung ina Manipur da PR extend tawkhibani makhatarap po na kang leipaki mayragi paw si edigi maruoiba paw khara khangatsaraga miyamda khudo tamjage Nagataba mafamda lambi thingbagi khongjang handoknaba wari sanakhrei Jarama natraga Tiger Road semba yaroi Nagataba mafamsingda suspension of operation suda leiba kuki meton singi designated camp saba yaroi haduna dabi tawduna lambi thingbagi khongjang changsilakhiba Food Hills Naga Coordinating Committee gi mihusinga Manipur Police ki makok thongba official singa wari sanakhre haire police ki pauna hai wari sanaba aduda committee asina thamlakhiba wafam sing adu kupna khanakhe wari sanaraba matungda committee asina taliba demand sing kupna yengsingani habege thajaba pikhe wari sanaraba matungda police department gi makedegi state asida santi amasung tangdu leitaba phibam puraknaba amade lairiba wafam sing shanti oina wari sanaraga wari simpuraknaba hauji lambi thingmagi khongjang handoknaba su lengaki makedegi khangankhre haide makhatarapa pawda thamna popi high canal gi mathakta leiba maitei gi law pari kullom kuki singna khudum chansinduna law ubagi thabak sathakre Manipur da thokliba chahi ani helaklaba irang asina maram oiduna Moirang Assembly Constituency gi 49 khoireng tak thana popi gi manungsana leiriba Lakol sing Bisnupur DC na field da kumduna yengsimbadagi handak lawmi singna masa masa gi labokta kumduna lawning thina suba ngamlei aduba high canal gi mathakta leiba maitei gi law pari kullomde kuki singna khudum chansinduna law ubagi thabak sathakre haide hiram asigi matangda ngangkhala white gram panchayat ki
Upra Pradhangi Thaupuriba, Moirangthe Motona DC Bisnupuda Aiba Zero Piduna, Kuki Sina Kudum Sanduna Lau Usinkraba Lau Fam Singase, Maite Sina Sangduna, Lau Ubayana Bataba Pakapinaba, Aiba Zero Piduna, khanankhre haide. Upa Pradhan Motona Pause Siga Wadi Sanaba Matam the Pondora Kibade, Irang Asina Madam Odina 49, Kudeng Taktana Popigi Lafum Ayambalang Missing na Sang Bangam Daduna Lairami, Adu Bahandak DC Bisnupurna Order Amatokuna, Pildukum Duna Haktangana Yingsimbibage, Taba Pakapadage, Handak Long Missing na Aki Akang Laitan and Low Ubangam Liba Ase, Yamna Tagat Ningain Haike, Mahang Hai, Bisnupudi Sinamari Lenaba Official Havade, SDO Amade, SDC na Chingbagalonana, Pildukum Duna Yingsinkraba Matung the High Kennel Gimatake, Pizza Home Rompa with the Lady Balakol Sing. Sangduna Lau Ubayagani Hanilau missing the Khananke, Masigi Matung in a low missing the High Kennel Matakta, Meter Zamian Kakalaga label of Fum Sing Ase, Lau Unabagi Tabak my partner Satake, Adoba High Kennel Matak Meter, Zamian Kakalaga label of Col Sing, Ado de Kukising the Kudum Tansinduna, Lau Ubagi Tabak Sataki Badage, my tail of Pusing the Lau Ubangam Dabani Haide. Hiramasigi matang the housing pawada, di sigi makedigi kadigo mataba amata lakwata na lady, aduna haide ba law parikulom asi kukising na, mapumpa na law pambagi tabag sa takre, hari ba law famasida may jay law pusing na sangduna, law ubaya hambiyo hanat na popi, Youth Workers Club, DYW sige president o na taupuri ba, molang tem di bensingana si Bisnupu DC office sa tuna, DC una duna hajakibalay kre, Masigi matungda Bisnupurgi SDO amadi SDC na chingba official sing laktuna yingsimbandagi hariba law parikulom adu kukising na khudum chanduna law ubagi thabak sa thare habasu tasingna khangba ngamle haire Upra Pradhan Moto na phongdokhibada hauji lami singe thamoi kaiba haibadu oide masagi lawfam da lawmi singna sangba ngamdaba haibase makhoigi puksak thadapi baga sap manare hiramasigi matangda mari lainaba police station da Lawmi singna report auduna FIR lakhotpinaba thabak paikhatnaba so honaragani loina mari lainaba official singna survey tawba matamda law parikul ase khudum chansingkre haiba khanglaba phawbada hauju phawbada lakhopam thopa ainggi oiba thaba amata lakhatana lairiba asi pende loina koki singna khudum chansingkraba mafam sing asigi achengba mapusingda lenga ki makedegi pifam thoba campaign sege sefam aduso bibigadavani haba wafamsu mahangna phongdoki Makatarapa pauda NSM IM na piba tax thibagi sakhangse paidaba driver amatana National Highway singda commercial vehicle sing thawba thingjingkhre NSM IM na piba sakhangse paidaba myoy amatana National Highway singda commercial vehicle sing thawba thingjingkhre haide hiramasigi matangda press na phangba paugi source amagi matungina anobo makhalgi NSM IM gi thorang asigi makada commercial gari thoriba singna Government of People Republic of Nagaland Ministry of Gelo Affairs haina maming thonba work permit thaba license makal ama paidaba yadre asiguma license asi nagagi lamphawduna gari thawbagi oina sahi amagi oina lupa 500 tax thiyali